ꯃꯅꯤꯡꯗ ꯌꯦꯡꯉꯤꯁꯤꯗꯤ ꯀꯅꯥꯅꯣꯁꯨ ꯄꯜꯂꯤꯗꯕ ꯃꯥꯒꯤ ꯑꯣꯏꯔꯝꯗ꯭ꯔꯁꯤꯅꯦ ꯆꯣꯡ ꯌꯥꯔꯤꯁꯤꯗꯤ ꯄꯪꯂꯥꯗ ꯀꯥꯞꯆꯠꯂꯦ ꯍꯥꯏꯕ ꯁꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯇꯣꯏꯕ ꯌꯥꯝꯃꯤ ꯇꯥꯗꯦꯅꯦ ꯕꯍꯨꯕꯂꯤ ꯂꯩꯔꯝꯃꯦ ꯈꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯗꯣ ꯈꯣꯔꯤ ꯑꯥꯔꯀꯦꯗ ꯑꯃ ꯂꯩꯕꯗꯣ ꯀꯩꯅꯣꯗ ꯍꯤꯌꯥꯡꯊꯥꯡꯗ ꯑꯗꯨꯗ ꯆꯠꯀꯦ ꯇꯧꯕꯅꯦ ꯍꯥꯟꯅꯕꯨꯗꯤ ꯆꯠꯂꯨꯔꯦ ꯑꯗꯣ ꯑꯅꯧꯕ ꯈꯔ ꯍꯥꯞꯆꯤꯜꯂꯛꯄ ꯑꯗꯨꯒꯤ ꯌꯦꯡꯁꯦꯅ ꯍꯥꯏꯅꯕꯅꯦ ꯌꯨꯝꯗꯩ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯇ꯭ꯔꯥꯐꯤꯛꯀꯤ ꯉꯥꯏꯍꯥꯛ ꯈꯥꯝꯕꯁꯦ ꯅꯝꯃꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯑꯗꯣ ꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯅꯨꯡꯗ ꯆꯪ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯤꯌꯥꯡꯊꯥꯡ ꯕꯣꯔ ꯂꯩꯔꯦ ꯕꯣꯔ ꯈꯔ ꯂꯝꯕꯤ ꯆꯨꯝꯅ ꯆꯠꯇꯣꯏꯅꯤ ꯁꯤ ꯀꯩꯅꯣ ꯍꯤꯌꯥꯡꯊꯥꯡ ꯕꯣꯔ ꯂꯥꯏꯔ ꯐꯪꯕꯅ ꯁꯤ ꯆꯨꯝꯅ ꯆꯠꯂꯒ ꯂꯩꯗꯅ ꯁꯣꯝꯗ ꯑꯗꯨꯒ ꯁꯤꯗꯒꯤ ꯀꯩꯅꯣꯁꯦ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯑꯃ ꯊꯦꯡꯅꯅꯦꯕ ꯑꯗꯨꯒꯤ ꯍꯦꯟꯅ ꯅꯥꯀꯟꯗ ꯂꯩꯔꯦ ꯁꯤ ꯈꯣꯔꯤ ꯑꯥꯔꯀꯦꯗꯁꯦ ꯑꯗꯨ ꯆꯪꯉ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯒꯦꯗꯣ ꯃꯤꯗꯤ ꯀꯌꯥ ꯂꯩꯇꯕ ꯃꯥꯟꯅꯔꯁꯦ ꯉꯁꯤꯗꯤ ꯃꯣꯏꯅ ꯑꯃꯗ 30 ꯄꯤꯕ ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯂꯩ ꯃꯣꯏꯅ ꯁꯥꯟꯅꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯇ ꯍꯥꯞꯄꯒ ꯁꯥꯟꯅꯕ ꯀꯥꯔ ꯊꯧꯕ ꯕꯥꯏꯛ ꯊꯧꯕ ꯀꯥꯟꯗ ꯃꯊꯛꯇ ꯀꯥꯔ ꯊꯧꯕꯁꯨ ꯅꯣꯏꯅ 500 ꯄꯤ ꯀꯥꯔꯗꯤ ꯂꯣꯏꯅꯃꯛ ꯁꯥꯟꯅꯍꯟꯒꯦ ꯑꯗꯨ ꯄꯤꯀꯦꯠꯁꯅꯦꯕꯀꯣ ꯄꯤꯀꯦꯠꯁꯦ ꯄꯣꯏꯟ 10 ꯑꯃ ꯄꯤꯔꯅꯤ ꯑꯗꯨꯒ ꯒꯦꯝꯁꯦ ꯃꯈꯜ ꯂꯣꯏꯅꯃꯛ ꯁꯥꯟꯅꯍꯟꯒꯅꯤ ꯃꯅꯨꯡꯒꯤꯁꯨ ꯃꯊꯛꯀꯤꯁꯨ ꯃꯁꯥꯁꯤꯗꯤ ꯇꯣꯉꯥꯟꯅ ꯂꯧꯕꯅ 50 ꯄꯔ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯕꯤꯌꯥꯔꯒꯤ ꯍꯥꯞꯄ ꯄꯔꯁꯦꯟ 150 500ꯗꯅ ꯄꯨꯂꯞ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯄꯤꯀꯦꯠꯇꯣ 500ꯗꯤ ꯐꯩ ꯑꯣ ꯁꯤ ꯑꯉꯥꯡꯒꯤ ꯂꯨꯄꯥ 100 ꯃꯥꯜꯂꯦ ꯄꯨꯜꯅ 100 ꯄꯔ ꯃꯤꯅꯠ ꯄꯨꯜꯅ ꯉꯁꯥꯏꯒꯤ ꯄꯤꯀꯦꯠꯁꯨ ꯌꯥꯎꯗꯦ 500ꯗꯨꯗ ꯁꯤꯅ ꯇꯣꯉꯥꯟꯅ ꯂꯧꯒꯗꯕ ꯁꯤꯅ ꯄꯔ ꯄꯔꯁꯟ ꯇꯣꯟꯅꯤ ꯇꯤꯀꯦꯠ ꯁꯥꯟꯅꯕ ꯀꯥꯟꯗ ꯃꯇꯝ ꯊꯣꯛꯂꯛꯀꯗꯕ ꯅꯣꯏꯒꯤ ꯍꯩꯕꯩ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯁꯨ ꯏꯟꯇꯔꯦꯁ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯤ ꯇꯤꯀꯦꯠꯁꯦ ꯀꯩꯅꯣ ꯂꯧꯔꯦ ꯇ꯭ꯔꯦꯝꯄꯣꯂꯤꯟꯒꯤꯗꯤ ꯑꯅꯤꯗꯪ ꯂꯧꯔꯦ ꯑꯗꯨꯒ ꯄꯣꯏꯟ ꯇꯣꯉꯥꯟꯅ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯤ ꯑꯍꯨꯝꯒꯤꯅ ꯐꯨꯜ ꯇꯤꯀꯦꯠ ꯁꯤ ꯈꯤꯇꯪ ꯂꯥꯡꯉꯦ ꯑꯗꯣ ꯐꯨꯜ ꯇꯤꯀꯦꯠꯁꯦ ꯂꯣꯏ ꯌꯥꯎꯔꯅꯤ ꯁꯤ ꯚꯤ ꯑꯥꯔ ꯌꯥꯎꯔꯅꯤ ꯁꯤ ꯕꯣꯂꯤꯡ ꯁꯥꯟꯅꯕ ꯌꯥꯎꯔꯅꯤ ꯑꯗꯩ ꯇ꯭ꯔꯦꯝꯄꯣꯂꯤꯟꯁꯦ ꯑꯇꯩ ꯃꯌꯥꯝ ꯃꯊꯪꯗ ꯎꯠꯆꯔꯛꯀꯦꯀꯣ ꯍꯨꯜꯂꯣ ꯀꯥꯏꯗ ꯑꯃꯨꯛ ꯍꯨꯜꯂꯤꯔꯣ ꯀꯩꯅꯣ ꯂꯪꯉꯣ ꯑꯩ ꯂꯪꯒꯦ ꯂꯪꯉꯣ ꯍꯩ ꯑꯁ ꯏꯕꯣ ꯑꯣꯏꯔꯣꯏ ꯕꯣꯜ ꯀꯌꯥ ꯂꯪꯗꯣꯏꯅꯣ 10 ꯀꯌꯥ ꯁꯨꯕ ꯍꯣꯔꯤꯗꯣ 130 ꯁ꯭ꯀꯣꯔ ꯇꯧꯔꯒ ꯒꯤꯞ ꯑꯃ ꯋꯤꯟ ꯇꯧꯗꯣꯏꯅꯦꯕ ꯁꯤꯁꯨ ꯑꯣꯏꯔꯗꯧ ꯃꯥꯜꯂꯦ ꯁꯦ ꯂꯪꯕ 130 ꯁ꯭ꯀꯣꯔ ꯇꯧꯔꯣ ꯇꯜꯂꯦꯗ ꯅꯣꯏ ꯑꯃ ꯂꯪꯕꯅꯦ ꯄꯥꯏꯈ꯭ꯔꯗꯤ ꯖꯒꯥꯗꯣ ꯃꯑꯣꯡꯗꯣ ꯌꯦꯡꯉꯒ ꯊꯥꯗꯔꯣ ꯑꯁ ꯌꯥꯗ꯭ꯔꯦꯗ ꯄꯣꯏꯟ ꯑꯃꯃꯝ ꯂꯣꯏ ꯁꯥꯟꯅꯗꯣꯏꯅꯤ ꯁꯤꯁꯦ ꯁꯤ ꯁꯥꯟꯅꯔꯅꯤ ꯁꯤ ꯁꯥꯟꯅꯁꯤ ꯁꯤ ꯊꯣꯝꯗ ꯁꯤ ꯑꯅꯤ ꯍꯥꯞꯇꯣꯏꯅꯦ ꯑꯩ ꯍꯥꯟꯅ ꯇꯧꯒꯦ ꯑꯩ ꯀꯣꯟ ꯊꯣꯛꯂꯛꯑꯒꯦ ꯑꯩ ꯉꯁꯥꯏ
나도 간만 왜 먹어요? 소리티 예시 아시나요? 먹어버리 지내는. 이게 시방 먹어버리네 그래서. 먹으리래 티켓이 빠야 하면 좀 깨라 오늘이 쉬고 있는 거 버터 뛰어오래 아마 전화 같은 거 나와 아이스 나인 뛰냐오래 해 시기 해보지나 보자 보자 뭐 뛰어 아니 니 얼마래 뭐 얼마나 잘래 너를 되게 다래 되게 아니 그냥 방에 마사지 도 운영을 해봐 너 야오비네 봐 아니 너 코인 따라 안 먹어 봐야 돼 미니멈 500 다고 이래 많아 엄마 호직 대할 산나리 하자 우다 진짜 하자 cái đâu ra đó nghe này nghe gặp through mai thì cà phê đi nang main ni main dah gini cà phê kena tu cà phê chắc cái nào vậy này cái số nhà rồi. 아침 뭐 말이야. 새우만 bro 아도 진짜 착각을 하면 많이 야오네 나 봐. 무서워 이거 그래. 이거 안 넣나 보네 얘가 이거. 알다. 갑살래. 박라 갑살래. biar sana du sungai. Du sana biar mata kakale. Mata kakale ga ben ying si. Ai ha mata ti chalo re do. Tao. Khi car thâu ले. Thì là giá xuống rồi. ये वो की है अदों सही 500 की पैकेज तो कहने आउट है बा पुल जाउट है पुल का कहने आउट तो है पुल का दाग ओ पुल का दाग की आउट है सिना ngangi trampoline की का सना मोजने को सिना ngangi अन की जो है मखा दा अदो अहन की सु क्वेश्चन रखे जम है ये से थोस अस अदो यार रे सोना तो मेकअप पे बा नंगा होगा ठीक है क्या लेना 90 मुक लेब को हाँ। नहीं 100 छुरगदी हद वही बारबी दो मचा आम फंग बने आदि के 100 तो बाबी तो फंग 100 सुन जा तरा दी वाली बा हाँ वाली बा तरा दी मानी तरा ची अखोई टिकट 90 दाए ताब 50 यानी फंग जी वे प्रमाण तो है 100 दौरगदी बारबी दो मसा फंगने है तो अखोई कई गया दे लोय सी ट्रैम्पोलिन जमिंग दे ले है बको ट्रैम्पोलिन तो येंग जे कम नुआई ने सिदा पिन सी मम्मी ता बै तो ने ओनर तो बो थोले老张了，米都比不大吧？可能说对了。 바스켓볼 대부분 우리가 말해. 괜찮아요, 아니? 이 이제 하나 게 해줘야 해. 네 개 해. 오이씨.
ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯣꯡ ꯌꯥꯔꯦ ꯁꯤꯗꯒꯤ ꯍꯥ ꯁꯤꯂꯤꯡ ꯑꯃ ꯍꯥꯡꯒꯦ ꯌꯥꯔꯝꯃꯣꯏꯍꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯁꯤꯅꯤ ꯑꯃꯅ ꯍꯧꯖꯤꯛꯇ ꯂꯥꯛꯑꯒ ꯁꯤ ꯀꯣꯂꯦꯖ ꯗꯦꯁ ꯑꯗꯨꯝ ꯂꯥꯛꯁꯜꯂꯦ ꯍꯧꯖꯤꯛꯇ ꯂꯣꯏꯔꯝꯗꯥꯏꯗ ꯀꯩꯅꯣꯅꯦ ꯆꯣꯡ ꯇꯦꯡꯉꯤ ꯆꯣꯡꯉꯁꯨ ꯍꯩꯇ꯭ꯔꯤ ꯇꯧꯔꯤꯁꯦ ꯑꯃꯁꯦ ꯋꯥꯡꯈꯩ ꯈꯣꯡ ꯂꯩꯊꯦꯡꯅꯤꯀꯣ ꯀꯅꯥ ꯍꯧꯖꯤꯛ ꯄꯜꯂꯤꯗꯣ 마기 어렵네 머리 머리 딴판 ꯁꯤ ꯇꯧꯔꯦ ꯁꯤ ꯈꯔ ꯁꯥꯊꯤꯌꯦ ꯅꯍꯥꯟ ꯌꯦꯡꯁꯤ 아 시간이네 ꯆꯣꯡꯉꯤ ꯁꯤꯗ ꯑꯁꯤ ꯂꯤꯁꯜꯂ ꯇꯧꯕꯤꯗꯨꯅꯦ Manung dong atang leo jira am sai manung ada sama kanda ꯇ꯭ꯔꯦꯝꯄꯣꯂꯤꯟꯒꯤ ꯁꯣꯞ ꯂꯩꯔꯦ ꯇ꯭ꯔꯦꯝꯄꯣꯂꯤꯟ ꯁꯥꯟꯅꯧꯔꯦ ꯂꯣꯏꯔꯦ ꯊꯣꯏꯂꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯒꯤꯅꯤꯀꯣ ꯁꯥꯟꯅꯩꯗꯣ ꯃꯌꯥꯝ ꯑꯗꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ 500ꯅ ꯋꯥꯁꯨ ꯋꯥꯏ ꯇ꯭ꯔꯦꯝꯄꯣꯂꯤꯟ ꯁꯥꯟꯅꯕꯗꯣ ꯑꯗꯨꯝ ꯑꯟꯂꯤꯃꯤꯇꯦꯠ ꯇꯥꯏꯝꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯐꯖꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁ ꯇꯧꯕꯤꯔꯝꯃꯣꯀꯣ ꯑꯗꯨ ꯃꯊꯪꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯊꯨꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯦ ꯃꯃꯥꯡꯗꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤ ꯂꯥꯟ ꯀꯩꯀꯥ ꯇꯧꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯆꯠ ꯈꯣꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯟꯕ ꯑꯗꯒꯤꯅꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯃꯌꯥꯝ see you next time